ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯅꯕ ꯁꯤꯃꯥ ꯁꯥꯅꯤ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯈꯨ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯤꯃꯥ ꯁꯥꯅꯤ ꯆꯍꯤ 92ꯕꯨ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯤꯅꯕ ꯀꯣꯔꯠꯇ ꯂꯪꯈꯠꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯗ ꯄꯜꯂꯦ ꯍꯥꯏꯔꯤ꯫ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯁꯤꯃꯥ ꯁꯥꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯦꯝ.ꯗꯤ. ꯃꯖꯤꯕꯨꯔ ꯔꯍꯃꯟ ꯆꯍꯤ 95 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯔꯍꯃꯟꯕꯨ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯗꯨꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯀꯣꯔꯠꯇ ꯑꯦ.ꯄꯤ.ꯄꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯗꯤ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯉꯩꯗ ꯋꯥꯡꯄꯣꯡ ꯆꯠꯊꯕꯗ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯃꯆꯥꯅꯨꯄꯤ 2 ꯂꯩꯔꯦ, ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯦ, ꯑꯗꯨꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯈꯜꯂꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯩ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯊꯕꯛ ꯇꯧꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯇꯠꯇꯅ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯑꯦ.ꯄꯤ.ꯅ ꯍꯥꯏ ꯖꯨꯟ 21ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯁꯨꯔꯤ ꯑꯃ ꯂꯧꯔꯒ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯣꯠꯂꯒ ꯊꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯤ ꯌꯣꯟꯅꯕ ꯀꯦꯟꯗꯜ ꯄꯦꯀꯦꯠ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯥꯔꯗ ꯆꯪꯂꯛꯂꯒ ꯇꯨꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯁꯨꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯅꯝꯂꯒ ꯃꯁꯝ ꯆꯤꯡꯈꯠꯂꯒ ꯃꯉꯛꯁꯝ ꯊꯥꯡ ꯂꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯔꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯄꯥꯝꯂꯣꯝꯗ 3 ꯊꯤꯜꯂꯒ ꯌꯦꯡꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯗꯨꯅ ꯁꯨꯔꯤ ꯑꯗꯨ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯏꯪꯈꯣꯜ ꯂꯪꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯍꯧꯗꯣꯛꯂꯒ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯈꯤ꯫ ꯇꯨꯡꯗ ꯑꯦꯀ꯭ꯌꯨꯁ ꯑꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯁ꯭ꯇꯤꯌꯔꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤ, ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯕꯦꯔꯦꯟꯗꯥꯒꯤ ꯕꯜꯕ ꯑꯗꯨ ꯊꯥꯟꯒꯠꯂꯒ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯂꯨꯕꯗ ꯃꯃꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯒꯤ ꯃꯆꯥꯁꯤꯡꯅ ꯏꯃꯥ ꯀꯜꯂꯨ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯑꯗꯨ ꯀ꯭ꯔꯤꯄꯥꯗꯦꯁꯅꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯈꯠꯈꯤ꯫ ꯃꯤꯌꯥꯝ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕꯗꯨꯅ ꯊꯥꯡ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯇꯦꯡ ꯑꯃꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯁꯨꯔꯤ ꯑꯗꯨꯗ ꯄꯛꯂꯤꯕ ꯏ ꯑꯗꯨ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯁꯨꯔꯤ ꯑꯗꯨ ꯂꯧꯈꯠꯂꯒ ꯂꯣꯏꯅꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ ꯁꯥꯈꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯩꯔꯤꯉꯩꯗ ꯐꯪꯈꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯑꯁꯤꯅ ꯑꯦꯀ꯭ꯌꯨꯁ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯌꯥꯅꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯣꯟꯅ ꯑꯦ.ꯄꯤ.ꯄꯤꯒꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯔꯦꯀꯣꯔꯗꯁꯤꯡ ꯌꯦꯡꯂꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯖꯨꯂꯥꯏ 13 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯨꯂꯥꯏꯂꯦꯟꯗ ꯂꯩꯕ MMKS ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯀ꯭ꯔꯦꯗꯜ ꯄꯣꯏꯟꯠꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯏꯝꯐꯥꯜ ꯏꯁ ꯗꯦꯕꯔꯇꯥ ꯁꯔꯃꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯖꯦꯅꯤꯝꯁꯀꯤ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯈꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯜꯍꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯝꯃꯤꯇꯤ, ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯍꯦꯜꯂꯛꯂꯤ꯫ ꯁꯟꯖꯤꯠ: ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯣꯝ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯥꯏꯁꯝ ꯁꯟꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯈꯨꯂꯦꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯀꯣꯝ ꯂꯨꯞ ꯀꯪꯂꯩꯄꯥꯛ ꯂꯤꯡꯈꯠꯈꯤꯕꯒꯤ 15ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯥꯏꯁꯝ ꯁꯟꯖꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯀꯣꯝ ꯂꯨꯞ ꯀꯪꯂꯩꯄꯥꯛꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯈꯦꯟꯅꯕ ꯂꯩꯔꯕꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ CSOꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯑꯄꯨꯟꯕꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯏ꯫ ꯏꯔꯝꯗꯝꯒꯤ ꯁꯛꯇꯝ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯈꯤ꯫
ngasi gi thauram madu gi ahobada akom lup ki laikhidraba member advisor amasum hokki besai english ngani ga kungu humdor gi me ahum digi lamdam asida tholakiba kangluk ki irang maram oiraga laikhidraba sangi mafamda ikai khumna bu utpa oina minute ni tumina lakhi panmaya badi ngasi gi thauram madu da kanglai ima lup ki president ima rk sana hanbi kangla mai gi president ima lairik laima masum akom lup kanglai pa ki former president k sai sumrendrona thauram madu gi president member oina saru yakhi loinana wangang ki besingi meke de gisu apun manipura ma gi saktam kanna ba hona minaba hona ba galoinana shanti leiba lamdam ma ohenana ba puna thaudang lauduna hona mina seba wafam kya phongdokhi amarom tana veterinary staff sing nomi goeba sensitization and hands off training program pangdokhi manipur sarkar gi veterinary and animal husbandry gi service ki staff sing the e-office ki matana nomi goeba sensitization and hands off training program ama pangtokre sanjen thong de leiba veterinary complex da leiba farmer training hall pangtokibo training program da hokdok gi thoram the veterinary and animal husbandry ki director dr rk khogena ki bada department of information technology manipur gi expertment singi miyam khada pangthok kadori ba e training program as yamna maroi training program as department gi staff sing yamna hena luna lawri da bane e office sing nai khogi office ki thabak thoram sing hena lehanduna hena transparent amasum efficient laina thabak tawba ngamanduna thabak ki load hantan bada asobo mating oigadori bane shelter amasum state government ki oibi scheme project ayam online ki kuthang na torak ba sina e office asi house tawdraba yadraba procedure amoiri department ki oina internet connectivity amadi mathau daba infrastructure leirabani staff singna training asi ningthina phanglaba matungda e office asi satna ba hawragani training program asi head office ki official amasum staff singi ahan boina pangthoklibasi tungda district ki thakta pangthokna thorang lairi training program asi na department ki staff amasum general public to yam hena kana bu oiraga naki panmaya bading asi ki thoram madu the veterinary and animal husbandry ki joint director administration L Arun Kumar senior administrative officer Zerina yauna directorate asi ki makok thongbu official kya saryakhi Kangla pau gi editorial mem na thamjegi apun bagi saktam ngak na thamna balengak pathap ta singkak am hapa mathok tai manipur gi apun saktam da kanaga ma mi furup kanglup amatana singna ba thugai ba yahandana ba hona ba da india gi lengak pathap constitution da state asigi tongan ba singkak article clause am hapa mathok tai mi ba khunai na ma gi procure ba ngam khai yana duna lerak ki bangak tani ngam khai gi kayat paring khangna ba nungbi yungba sambal kha ba khongban tawba laipan thonbana singba tongan pambai sing sijina duna lai yumlo na bagi lamkhai laikai lo na bagi lamkhai district amagi lamkhai state ani thangna bagi lamkhai amati laibaki ngamkhai mathang semnar khi bangak tani adubu lamkhai paring yena bagi thagdo wathok singsu adumak thoktuna laidabanati masina maram oirga ngamkhai khopsinba anobu district yatpada pak chawba hengalakpa amagi na hantarakpa kaya laiba khudimakta thokiba tholakpagi thagdok sing lengak longi khongchat sing thengri yenaba amadi khatnaba sing thondana ba puna magna yanaba mawongi lamtugi kaya chemduna amagi marakta sangtaina ba purakna ba honara ba sulaibak manungoi mioi kangluki amadi yumlo na ba laibak singi marakta ngamkhai munaba pakthok sathokna ba honabagi thagdo wathok singa doma thoktuna lairibasi laibak thibani maning tamba laiba oirakhiba manipur hauju india gi awang nongpo state ki aroiba border state asigi ngamkhai amadi apunbagi saktamna kanaguma mioi kanglup singi maikei digi singnabagi thagdo wathok sing tholaklibasi matam supagi oina thondana bo hona bada mainland india lengak longi subli pai ri bisingi thagdang sawnale loinana state asigi lengak longi subli pai ri bisingna mayailam dili lengak ta pressure piduna lengak pathapta manipur gi apunba saktam hiram amata da kehendana ba tongan ba singkak ama hapna bo hona ba matak tai india gi lengak pathap ki matungin state singi maming hongdok hongjin tawba lamkhai kothok kosin tawduna ama hapsinba anobu state amadigi apik state khara khaidokbagi thabak sing leptana sathakre matungdasu ahong kya lakhi biyai ngamkhai hongdok hongjin anobu state chemba state ki maning hongba maming hongba ngambagi mapanggal lengak pathapna phiri masigi mapanggal asi politician singna matam gi oina kanglup khara gi ningai themna ba pambai un seasonary masidagi miyang gi marakta apun bagi panggal hantan ba natragana yengthina ba thon bagi maram oidabanati manipur gi apun masaktam na singna ri bisingi manungda nagaland base to ba lalholup
ꯐꯦꯛꯁꯟ ꯑꯦꯅꯦꯁꯟ ꯑꯥꯏꯑꯦꯝꯒꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯌꯨꯝꯂꯣꯟꯅꯕ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯅꯕꯒꯤ ꯌꯥꯅꯕ ꯁꯤꯁꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯂꯝꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯍꯨꯝ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯄꯗꯒꯤ ꯏꯪ 2021ꯒꯤ ꯖꯨꯟ 19ꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯨꯕ ꯑꯃꯗꯤ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯍꯧꯔꯛꯈꯤꯕ ꯏꯍꯧꯗ ꯏꯟꯗꯤꯌా ꯒꯣꯚꯔꯟꯃꯦꯟꯠ ꯅꯤꯡꯍꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯦ ꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤꯖꯧ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯡ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯈꯪꯍꯧꯗꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯥꯁꯥꯀꯔ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯄꯤꯑꯥꯔ ꯂꯩꯉꯥꯛ ꯊꯝꯂꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 234ꯗ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯉꯝꯈꯩ ꯌꯥꯠꯄꯒꯤ ꯁꯛꯇꯝ ꯃꯄꯥꯡꯒꯜ ꯄꯤꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯀꯜ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯄ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯒꯤ ꯊꯧꯔꯥꯡ ꯆꯥꯎꯅ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯇꯝ ꯄꯨꯝꯕꯒꯤ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯇꯣꯉꯥꯟꯕ ꯁꯤꯡꯀꯛ ꯍꯥꯞꯄ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯔꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯉꯥꯏꯃꯤꯟꯅꯁꯤ